Minister Susindrona nongmai kapthoklubadagi mahaki farm mandalgi office amasung PHED gi pipe sing mai thakre Minister gi yumda thomjilakpasing police na tear gas kapada nupi ahum soklei ngarang numit jungba matungda yangang pokpi gi gwaltabi urangpat ko ki khulda nongmai kapna khibagi thokdok thokraba matungda Imphal ukrul lambi gi sabung khokta nupi ahumbu ko ki militant sing gi informer ni haiduna nupi sing na faraga wahong pahong chatharingai makoi ahum gi manungda Khuraidagi maira paibi nupi ama yaurambadagi CAFN PD gi Minister El Susindro LIC yaimana wahau adu laksile hairaduna Khuraidagi nupi adu puraga lakhibagi lambida Khurai Popular High School mayada miyamna lambi thatuna minister gi gari khamkhe aduga informer ni haiba nupi ahum gi manungda minister na puragliba nupi adu yengi hairakpadagi minister na chamchamba miyoi ne lana pau launarubani haiduna miyamda phongdorokpada nakal ani gi marakta charang na behengalatuna thinglamba lambi thadoktabadagi minister na nongmai kapthoroki haide aduga mahak mafam adu thadokuna khonglai thuna chatkivani haide minister na nongmai kapthoklamba thawong adudagi Khurai gi khwaisaunarba miyamna khabai soida leiba minister asigi phamama amasung BJP mandal gi office oina sizinaba yum ama mai thadokre haide mai chakpagi pautabadagi kananaba lakhiba fire service ki gari ahum tamna miyoi kharana nungna thajilakpadagi gari singa kaya toi thokhe adumoy namak police na miyoi sing adu tankhai raba matungda fire brigade jangsin duna mai chakpa kanki haire adumoy namak minister gi pharmacy mai chakhibada masigi polam sing yauna gari kharasu yaukre haire adumoy namak minister da waraudraba miyamna Khurai sajor laikai da leiba yaimagi yumda amukana thomjilakhe Masidasu police na tiar gas sing kaptu na miyoi sing adubu tankhai khe masida nupi ahum asokapan nangkhi haire thokdok asina su loidabadage kongpal maikai romdagi masing yamlaba miyamna minister gi yumtamna amukhanna thomjilakhi adubu police na miyoi sing adubu tiar gas sel sing kaptu na amukhanna tankhai raga control tawkhi haire adumoi namak ngarang numidang pung 12:30 rom tarakbada phaknung wairi da leiba mayamna brojen gi chekon hairaga khangnaba amasu Kadomdagi lakhiba miyoisingna matau karamna chatharambano khangawdana mai thadoklamle haire masida natana Imphal ukrul lambi ge chingarel da leiba Assam Rifles ki post ka irap lapnadana phagnung taba no ba thonggi manakta low sangam mari rom chawba mafam amada thamlakhiba Manipur lenga ke PHED gi makhal kharagi pipe pumna maksu kanana karigi damak tawrambano khangawdana mai thadoklamle haire